ꯃꯣꯏꯅ ꯌꯥꯎꯔꯒꯦꯅ ꯌꯥꯗ꯭ꯔꯦ ꯄꯥꯏꯇ꯭ꯔꯦ Come on, baby, come in! Now go. Yes. Chalo ơi. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯒ꯭ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯟ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟ ꯃꯄꯨꯝ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨꯗꯒꯤ ꯃꯔꯤꯟꯅꯦ ꯃꯤꯃꯤꯅꯦ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯄꯨꯝ ꯆꯥꯒꯦ ꯇꯧꯅꯦꯕ ꯑꯗꯣ ꯅꯨꯡꯗꯥꯡꯅꯤꯅ ꯋꯥꯒꯗꯧꯕ ꯁꯥꯁꯠꯂ ꯇꯨꯝꯁꯟꯕꯗꯣ ꯑꯗꯨꯅ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯁ ꯃꯍꯤ ꯈꯤꯇꯪ ꯌꯥꯝꯂꯞ ꯇꯧꯔꯕꯅꯤ ꯊꯝꯂꯒꯦ ꯌꯥꯝ ꯁꯤꯗꯤ ꯃꯈꯥ ꯊꯝꯃꯒ ꯍꯩ ꯑꯁ ꯊꯝꯃꯦ ꯃꯣꯏꯅ ꯌꯥꯎꯔꯒꯦꯅ ꯌꯥꯗ꯭ꯔꯦ ꯄꯥꯏꯇ꯭ꯔꯦ hhỏi
Chứ đâu gò à. ꯑꯗꯨꯒꯨꯝꯕ ꯊꯛꯅ ꯑꯩꯁꯦ 30K ꯌꯧꯗꯣꯔꯕꯅꯦ ꯃꯤ 200 ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯔ ꯊꯨꯅ ꯌꯧꯍꯟꯕꯤꯔꯣ ꯚꯤꯗꯤꯑꯣꯁꯨ ꯑꯩꯁꯨ ꯊꯥꯗ ꯌꯥꯝ ꯊꯥꯒꯠꯅꯤꯡꯕ ꯗꯨꯔꯥꯟ ꯀꯞ ꯇꯧꯕꯁꯤꯒ ꯀꯩꯒ ꯂꯥꯡꯕꯁꯦ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ 타요. 있다고요.
얘는 그치 어묵 따오네요. 힘을 줬는지 감가 지금 뭐 루즈행 짜장면이죠. 한번 동이 짜장인데요. 좀 차이라기보다 그냥 예능 거에는 독자기분이 네, 뭐라고 해요? 무슨 일이 있고 차이도 레이도 돼야 돼요. Mẹ em, thì sao rồi lên video sẽ, sao sẽ nó to sẽ, thành video ngày video mẹ em, bye bye.